Hello mayam mayam nungainariba mayam mayam ngasi moi anova video ama puduna lakchare ado ngasi gi video sidi karino abada nga se mapung moina karamna thongani abada adugi video do ino pujare aro nga se ina bazar dagi lerakpa matamda di nga se akogi ꯁꯦꯝꯗꯕꯤꯗ ꯑꯣꯏꯅ ꯂꯩꯕꯤꯔꯦꯕꯀꯣ ꯃꯣꯏ ꯁꯦꯝꯃꯒ ꯄꯤꯔꯛꯇꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯦꯝꯃ ꯈꯣꯠꯂꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯌꯨꯝꯗ ꯑꯣꯏꯅ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯁꯤꯅꯤ ꯉꯥꯁꯦ ꯂꯩꯔꯛꯄꯗꯗꯤ ꯉꯥꯁꯦ ꯅꯤꯄꯥꯟꯈꯛ ꯂꯩꯔꯛꯄꯅꯦꯕꯀꯣ ꯃꯆꯥ ꯃꯆꯥꯅꯦꯕꯀꯣ ꯑꯗꯣ ꯅꯤꯄꯥꯟꯁꯤꯒ ꯗꯥꯛ ꯇꯥꯕ ꯌꯥꯎꯔꯝꯃꯦꯅ ꯑꯅꯤꯈꯛ ꯂꯪꯖꯦꯈꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯁꯤꯡꯁꯦ ꯂꯣꯏꯅ ꯃꯅꯨꯡꯒꯤ ꯃꯕꯨꯛꯇꯒꯤ ꯐꯠꯇꯕꯒꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯁꯦꯡꯅ ꯇꯅ ꯃꯕꯨꯛꯁꯦ ꯂꯣꯏꯅ ꯁꯦꯡꯅ ꯂꯧꯊꯣꯛꯈ꯭ꯔꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯆꯔꯦ ꯑꯗꯨꯒ ꯃꯊꯛ ꯊꯪꯕꯁꯤꯅ ꯁꯨꯃꯥꯏꯅ ꯉꯥꯁꯤꯡꯁꯦ ꯂꯣꯏꯅ ꯈꯔ ꯈꯔ ꯍꯛꯑꯦꯕꯀꯣ ꯍꯛꯑꯒ ꯍꯧꯖꯤꯛ ꯊꯨꯝꯁꯦ ꯑꯩꯅ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯌꯥꯏꯉꯪꯁꯤꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯌꯥꯏꯉꯪ ꯄꯥꯎꯗꯔꯁꯦ ꯍꯜꯗꯤ ꯄꯥꯎꯗꯔꯁꯦ ꯍꯥꯞꯆꯤꯜꯂꯒ ꯖꯤꯔꯥ ꯄꯥꯎꯗꯔꯁꯦ ꯑꯁꯤꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯍꯥꯞꯆꯤꯜꯂꯒꯀꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯉꯥꯁꯤꯒꯤ ꯃꯅꯨꯡꯗꯁꯦ ꯆꯪꯅꯕꯒꯤ ꯍꯥꯏꯅ ꯌꯥꯏꯉꯪ ꯖꯤꯔꯥꯒꯤ ꯃꯍꯥꯎꯁꯦ ꯆꯪꯅꯕ ꯍꯥꯏꯅ ꯐꯖꯅ ꯇꯧꯅ ꯈꯨꯠꯁꯤꯅꯅꯦ ꯄꯥꯏꯔꯒꯅꯦ ꯑꯃꯃꯝꯇꯪ ꯇꯧꯅ ꯈꯨꯠꯁꯤꯅ ꯇꯛꯑ ꯇꯛꯑꯒ ꯐꯖꯅ ꯃꯁꯂꯥꯁꯦ ꯇꯩꯁꯟꯖꯔꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯉꯥ ꯄꯨꯝꯅꯃꯛꯁꯦ ꯈꯨꯠꯁꯤꯅ ꯃꯅꯨꯡ ꯌꯧꯅ ꯃꯁꯂꯥꯁꯦ ꯇꯣꯠꯂꯤꯅꯦꯕ ꯑꯗꯣ ꯇꯣꯠꯂꯒ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯊꯝꯃꯒꯦ ꯃꯥꯅꯦ ꯃꯁꯂꯥꯁꯦ ꯃꯍꯥꯎꯁꯦ ꯃꯅꯨꯡ ꯆꯪꯅꯕꯒꯤ ꯍꯥꯏꯗꯅ ꯊꯝꯃꯤꯅꯤ ꯉꯥꯁꯦ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯁꯦꯝꯃꯒ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯃꯁꯂꯥꯁꯦ ꯇꯣꯠꯁꯜꯂꯒ ꯑꯩ ꯁꯨꯃꯥꯏꯅ ꯔꯦꯁ ꯇꯧꯔꯒ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯒ ꯈꯥꯡ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯕ ꯈꯥꯡꯗꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯊꯥꯎ ꯁꯤ ꯍꯥꯞꯆꯤꯜꯂꯒ ꯉꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯖꯔꯦ ꯉꯥꯁꯦ ꯅꯥꯀꯟꯁꯤꯃ ꯐꯖꯅ ꯃꯨꯜꯂꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯣꯏꯅꯦꯕ ꯉꯥꯏꯍꯥꯛꯀꯗꯒꯤ ꯑꯣꯟꯊꯣꯛꯇꯣꯏ ꯅꯠꯇꯦꯕ ꯑꯗꯨ ꯉꯥꯏꯍꯥꯛꯀꯗꯒꯤ ꯑꯣꯟꯊꯣꯛꯑꯒꯗꯤ ꯉꯥꯗꯣ ꯇꯦꯛꯈ꯭ꯔꯗꯤꯅꯅꯦ ꯑꯗꯨꯗꯨꯅ ꯁꯤ ꯅꯥꯀꯟꯁꯤꯃ ꯐꯖꯅ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯑꯦ ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕ ꯅꯥꯀꯟꯁꯤꯃꯨꯛ ꯐꯖꯅ ꯃꯨꯜꯂꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒꯅꯦ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯒ ꯉꯥꯁꯦ ꯃꯩꯅ ꯅꯝꯇꯛꯅ ꯇꯧꯔꯒ ꯉꯧꯕꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯈꯔ ꯃꯩ ꯍꯦꯟꯖꯟ ꯍꯥꯏꯗꯤ ꯃꯩ ꯍꯦꯟꯖꯟꯕ ꯍꯥꯏꯅ ꯉꯥꯁꯦ ꯀꯥꯅꯕ ꯉꯧꯗꯣꯏ ꯅꯠꯇꯦꯕꯀꯣ ꯁꯤꯒꯤ ꯆꯥꯡꯗ ꯁꯨꯝ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯃꯩꯁꯦ ꯈꯔ ꯍꯦꯟꯇꯛꯅ ꯉꯧꯋꯦ ꯍꯥꯏꯗ ꯑꯗꯨꯅ ꯉꯥꯁꯦ ꯈꯔ ꯀꯟꯇꯛ ꯇꯧꯅ ꯉꯧꯁꯜꯂꯤꯅꯦꯕ ꯉꯧꯕ ꯍꯦꯟꯖꯟꯅ ꯉꯧꯁꯟꯕ ꯍꯥꯏꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯧꯖꯔꯦ ꯑꯗꯨꯒ ꯉꯥꯁꯤꯒ ꯊꯣꯡꯅꯕꯒꯤ ꯑꯩꯅ ꯁꯤꯒ ꯁꯕꯖꯤ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯦ ꯁꯕꯖꯤꯗꯤ ꯀꯩꯁꯨꯝꯇ ꯍꯥꯞꯄꯔꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯒ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯁꯤꯡꯒ ꯁꯤ ꯈꯛꯇꯅ ꯑꯗꯨꯝ ꯊꯣꯡꯗꯣꯏꯅꯤ ꯆꯝꯇꯛꯅ ꯇꯧꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯍꯥꯟꯅ ꯁꯣꯏꯔꯒꯦꯕꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯏꯖꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯗꯤ ꯈꯔ ꯁꯤꯟꯇꯛꯅ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯈꯔ ꯁꯤꯟꯇꯛꯅ ꯇꯧꯔꯒ ꯊꯣꯡꯕ ꯏꯟꯖꯥꯡꯁꯤꯅ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯑꯍꯨꯝꯈꯛ ꯍꯥꯞꯆꯤꯟꯕꯅꯦꯕꯀꯣ ꯑꯍꯨꯝꯁꯤ ꯑꯃꯨꯛ ꯈꯔ ꯌꯥꯝꯃꯜꯂꯗ꯭ꯔꯥ ꯃꯥꯅ ꯁꯤꯟꯕ ꯍꯦꯜꯂ ꯇꯥꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯃꯒꯤꯗꯤ ꯃꯕꯨꯛꯁꯦ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯇꯤꯜꯍꯧꯁꯨ ꯁꯦꯝꯖꯔꯦ ꯆꯅꯝꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯦ ꯑꯗꯨꯒ ꯁꯤꯡꯁꯤꯁꯨ ꯃꯀꯨ ꯈꯣꯛꯇꯣꯛꯑꯒ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯊꯝꯃꯦ ꯇꯤꯜꯍꯧ ꯆꯅꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯒ ꯔꯦꯗꯤ ꯇꯧꯔꯒ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯁꯤꯅ ꯃꯁꯂꯥ ꯑꯃ ꯁꯦꯝꯗꯣꯏꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯒ ꯖꯣꯠꯀꯤ ꯇꯋꯥ ꯑꯃ ꯊꯥꯡꯒꯠꯆꯔꯦꯀꯣ ꯇꯋꯥꯁꯤꯒ ꯊꯥꯎꯗ ꯑꯃ ꯍꯥꯞꯄꯣꯏꯕꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯗꯅꯦꯅ ꯊꯥꯎꯗ ꯍꯥꯏꯐꯦꯠꯇꯪ ꯉꯧꯊꯣꯛꯇꯣꯏꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯈꯥꯃꯦꯟ ꯊꯥꯎꯁꯦ ꯈꯤꯇꯪ ꯍꯥꯞꯄꯒ ꯇꯋꯥꯁꯦ ꯁꯟꯗꯣꯛꯆꯔꯦ ꯇꯋꯥꯁꯤꯗ ꯊꯥꯎꯁꯦ ꯁꯟꯗꯣꯛꯆꯔꯦꯀꯣ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯎꯞꯁꯜꯂꯒ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯣꯏꯖꯦꯠꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯟꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯉꯧꯖꯔꯒꯦ ꯉꯧꯔꯒꯅꯦ ꯌꯥꯝꯅ ꯃꯨꯟꯅ ꯄꯠꯊꯥꯅ ꯉꯧꯕꯗꯣ ꯑꯗꯨ ꯅꯠꯇꯦꯕꯀꯣ ꯍꯥꯏꯐꯦꯠꯇꯪ ꯃꯥꯒꯤ ꯑꯁꯪꯕꯒꯤ ꯃꯍꯥꯎꯗꯣ ꯑꯗꯨ ꯃꯥꯡꯍꯟꯕꯅꯦꯕ ꯃꯥꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ ꯁꯪꯅꯝꯗꯣ ꯑꯗꯨꯗꯣ ꯃꯥꯡꯍꯟꯕꯅꯤ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯑꯣꯏꯖꯦꯠꯁꯦ ꯉꯧꯔꯒ ꯌꯦꯡꯉꯨꯁꯦ ꯑꯣꯟꯊꯣꯛꯑꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯉꯧꯔꯦ ꯃꯊꯛ ꯊꯪꯕꯁꯨ ꯌꯥꯝ ꯃꯨꯟꯖꯟꯗꯕꯤꯗ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯅꯤꯡ ꯊꯪꯕꯁꯤꯗꯤ ꯌꯥꯔꯦ ꯑꯗꯣ ꯃꯊꯛ ꯊꯪꯕꯁꯨ ꯃꯅꯦ ꯇꯪꯈꯥꯏꯔꯣꯝ ꯊꯪꯕꯁꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯉꯧꯁꯜꯂꯒ ꯈꯥꯏꯗꯣꯛꯆꯔꯦ ꯑꯗꯨꯒ ꯊꯥꯎꯗꯤ ꯑꯇꯩ ꯍꯥꯞꯄꯔꯣꯏ ꯂꯩꯍꯧꯔꯤꯕ ꯊꯥꯎ ꯈꯖꯤꯛꯈꯛꯇꯨꯒ ꯇꯤꯜꯍꯧꯁꯨ ꯍꯥꯏꯐꯦꯠꯇꯪ ꯉꯧꯖꯔꯦꯀꯣ ꯍꯥꯏꯐꯦꯠꯇꯪ ꯉꯧꯔꯦ ꯍꯥꯏꯁꯦ ꯊꯥꯎꯗ ꯇꯥꯎꯕꯗꯨ ꯅꯠꯇꯦꯕꯀꯣ ꯈꯤꯇꯪ ꯇꯋꯥꯗꯨꯒ ꯇꯣꯠꯄ ꯊꯥꯎꯗꯨꯒꯅꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯑꯣꯏꯖꯦꯠꯁꯦ ꯍꯥꯏꯗꯤ ꯆꯥꯃꯁ ꯑꯃꯅꯅꯦ ꯑꯣꯟꯊꯣꯛꯆꯔꯦꯕ ꯇꯤꯜꯍꯧꯁꯦ ꯑꯗꯨꯒ ꯁꯤꯁꯤꯃꯨꯛ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯒꯦ ꯑꯃꯨꯛꯇ ꯄꯨꯟꯅ ꯉꯧꯁꯜꯂꯒꯗꯤ ꯃꯨꯟꯕꯒꯤ ꯆꯥꯡꯁꯦ ꯃꯥꯟꯅꯔꯣꯏ ꯍꯥꯏꯅꯅꯦ ꯑꯗꯨꯗꯨꯅ ꯇꯣꯉꯥꯟꯅ ꯉꯧꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯤꯜꯍꯧꯁꯤꯃꯨꯛ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯒ ꯉꯁꯥꯏ ꯑꯩꯅ ꯃꯌꯥꯏ ꯀꯊꯔ ꯊꯝꯈꯤꯕ ꯆꯅꯝꯗꯣ ꯑꯗꯨꯗꯨꯃꯨꯛ ꯑꯩꯅ ꯇꯋꯥ ꯑꯀꯪꯕꯁꯤꯒ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯉꯧꯖꯔꯦꯕꯀꯣ ꯑꯁꯤ ꯆꯅꯝꯒꯤ ꯃꯥꯒꯤ ꯑꯍꯤꯡꯕ ꯃꯅꯝꯗꯣ ꯃꯥꯡꯍꯟꯕꯅꯦꯕ ꯑꯗꯨꯒ ꯁꯤꯡꯁꯤꯃꯨꯛ ꯑꯩꯅ ꯍꯥꯏꯐꯦꯠꯀ ꯉꯧꯔꯦ ꯁꯤꯡꯁꯤꯗꯤ ꯊꯥꯎꯗ ꯉꯧꯔꯤ ꯅꯠꯇꯦꯀꯣ ꯑꯁꯤꯗꯤ ꯄꯨꯔꯥ ꯑꯀꯪꯕ ꯇꯋꯥꯁꯤꯒ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯑꯁꯤꯁꯤꯁꯨ ꯑꯩꯅ ꯂꯧꯊꯣꯛꯆꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯁꯂꯥꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯟꯅ ꯑꯃꯨꯛꯇ ꯉꯧꯁꯟꯕ ꯌꯥꯗꯕꯅꯤꯅ ꯇꯣꯉꯥꯟꯅ ꯉꯧꯔꯤꯅꯦꯕꯀꯣ ꯑꯁꯤ ꯉꯥꯏꯍꯥꯛ ꯏꯪꯍꯟꯅꯕꯒꯤ ꯍꯥꯏꯅ ꯑꯩ ꯆꯥꯃꯁꯁꯤꯅ ꯁꯟꯗꯣꯛꯑꯒ ꯑꯁꯤꯁꯦ ꯁꯤꯒ ꯂꯩꯔꯤꯕ ꯇꯤꯜꯍꯧ ꯆꯅꯝꯁꯤꯡ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒꯤ ꯑꯉꯧꯕꯁꯦ ꯑꯁꯤ ꯉꯥꯛꯇꯪ ꯁꯥꯏꯗꯠꯇ ꯊꯝꯈ꯭ꯔꯒꯦ ꯏꯪꯅꯕꯒꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯏꯪꯉꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯏꯪꯊꯔꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒꯤ ꯃꯇꯨꯡꯗꯀꯣ ꯏꯪꯉꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯤꯛꯁꯆꯔ ꯖꯥꯔꯁꯤꯒ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯁꯤꯁꯤꯒꯤ
फजना तो तखाइरगने मही अमा सेमसेबको असि खामेन असिनबि तिलौ चनम सिंगसे असि सिंगसिगी मागी मसला मही अमा सेमसि जामना कुंबसु नतबा जामना अलांगबसु नतबा मसला अमा सेमसि अदुगा अइना सिगा मु हापचन दुइसे करिनो हाबदा अखोय कश्मीरी मिर्च तो अदुदो अइना सिसे हापचले सिसे इसिंग असाबदा तिंगबा नत्रंग हादंग फुटोक पिरसु जानी को अदो सुमाइन तौरगा अइना कश्मीरी मिर्च से मरी खा हापचन जरे अदुगा उजी मोरोक पाउडर दि हापरोदबनी को अदुगा उजी असिसे कुपसलगा मिक्सचर सिगा फजना तखाइ जरेको सुमाइन तखाइरगा मही अमा सेमेको अदुगा हुजी अमकमु हिंजांग से थोंबदा हागोदा मसला खरा मसु सिगा थिटलगा थमगे हाबदि इसिंग खरा लौजरे अदुगा जाइखंग से चामच अमा हापचले जीरा सुबदो अदुसु चामच अमा हापचनजरे अदुगा फदिगोम जीरागा सुबनेबको फदिगोम मरुगा जीरागा सुबदो अदु सुमाइना हापचलेको हापचलगा फजना चामचसिना ओखाइरगा मही से सेमेबनेबको अखोय मसला से सुमाइना मही से थिटलगा थोंबगी हिंजांगी मही से असिसिगा चुमना डायरेक्ट मसला हापचलगा थोंबगी माहोगी मा ग्रेवी से खजि खेनाबा लैयाबको हिंजांग से ग्रेवी टाइप दे थोंदुइनेबको अदुगा आइना खांग एल्युमिनियम खांग अमा लौरगा थाव खरा हापचले मस्टर्ड ऑयल अदुगा जीरा खतंग जाइसले तिलौ सिजु हापचलगा ngahak ngaujare ngaura ngasai aina takhairaga thamgiba tilau chanam singi magi mahi do हापचलगा ngahak se khabai jina okhaira ngahak ngaujarage सुमाइना ngahak ngauragani mai se jamna high flame dante medium flame da सुमाइना पिटिक पिटिक सौरे हाइबा कांदो ngasai aina ngauthoga thamgiba nga do nga se aina loina thongaroi nga se ngaubudi taruk khangni ko aduga ai ahum batani thongduise ado सुमाइना तौरगा हापचलगा nga se थोंगौरगे ngahak masala siga punna kainadi nga siga masala gi rose se changnabagi haidra ngahak ngauduinebako isingi saru haptringeida aduga sumaina ngahak ngaure haiba kando ngasai masala thitlaga thamgibado adugi masala mahi se hapchalaga atai isingdi haparo asigi masala mahi sitani haptuba aduga asisimuk aina nga siga mahau se changnabagi aina phajana marai munna phutnabagi nga se lupsanbene jamosina ne masala se changnaba yana khabesin chamosna lengaga aduga phajana saudolage ko adu sumaina phajana tawna saudole haiba kanduga thumsum khapchalasi thumsi reina chagadaba changi matungina thumse hapchanjare maya thumse hapchanba chamoshe ma hapchanba matamda ko video se pusoi thokare aduna thum chamoshe ma hapchanba gi video ro jawdra mache mache ko na khajik jaisan ba gi video do ina jawre ba ko thumsi joina chamoshe ma hapchanjare खाबै सिने को nga se onthok onthok nang hak sumaina asauba hinjang mahi siga phutpirasi phutlaga ko hinjang sina mahi gi chang se langhanba kunghanba se isagi mor matungina leire ado aidi jamna mahi se kunghan laroi jamna langhanba su oidre medium da dum thameba ko aduga sumaina tona hinjang se loisale ko hinjang se loisale amne mahi se muthalage ko aduga sumaina tona खाबै sina nga o khai jare aduga ji ai khaido ge ba patra amada hinjang se khaido e asigi mahi se hore chaka to na jaba da jamna haure ko hinjang do jamna mathau ta de ba ko ado hinjang je nga se khamena sindu thongmane khatang sintak tawra jamna mahau leina haure ba ko ado aina moro tek pa khara chai senjere moro tek pa se asmaina amudang hapaga chana jeng hinjang jiga ne hore chak siga tolaga ne moro tek pa se ai pe phangna ba se su jam haure ba ko ado ga sumaina to moro tek pa se su ai pe chai senjere yang jeng ro su phajada ado hinjang se loirabani mayam akhoi chana bagi si tawre mayam aduna mayam aina ngasi thongjari ba hinjang se hawgadra hawoidra ju khangan biro mayam so iduna su try tawraga jing biro aduni mayam ngasi ge video se nga pum thong so enu uchare mayam please egi channel sibu like share subscribe tawraga support mayam te to biro mayam thank you mayam ngasi gi oina di matang asida loisinjarage mayam bye mayam